अमरोमदा तोान तोानबा सोशल मीडिया सिंगदा थगनरकपा पोस्ट खरा मियामदा शेयर तौजरी रोबिन मंगांग खराकपमगी पोस्टा सुमदा फोंदोकली निंगबोंग खुनौ मैतै एरिया असिदा कुकीगी युम मंगा तरा खक्ताई मीदी लोइना सेनखरे युमसिंग अदु सेंट्रल फोर्स सिंगना ngakpiri lamtai khunaugi maitegi yumyam aduna kuki na mai loina thadok hankhre hauji amuk maitai laikai morbung kuki na koisinkhre imphal lomda lakpasu yada kasar romda chatke hairabasu hauki punji da kuki na bunker da ready da khulai khillaga laikre jiribam amadi silchar gi passenger gari kudingmak haujik maitai yaubra haidna kanna check tauri masini haujik jiri gi oiriba fibam Jiribamgi kha thangbada leiba lamtai khunaugi nupi angang yauna miyoi chani kunthra mafan Assam Rifles na safagadaba mafamda hongdok hankraba matungda ngarang numidang fawbagi oina Jiribamgi Vidyanagargi multi sport complex ta relief camp hangduna sangjafam lauduna laikre Adam oinamak lamtai khunaugi khunja singasi hondokraba matungda kuki singna maitegi leiriba yumsing paktaknana ayetpa amadi athingba amata leitana maitai singi yumsing paktaknana mai thari haibagi video social media da uba fangli oirakliba jiribamgi phibam asibu laksinduna mahoksagi tangdu leitaba lehenbada mateng pangnanabagi tongan tonganba district singdagi commando gi team 13 ngasi jiribamgi damak khongsalagani Masigi matangda DGP gi maki dagi additional DG law and order na official order ama thakhre commando gi team sing asigi manungda Imphal West ki team ani Kaksing gi ani Imphal East ki team mari Thobal gi ahum Bisnupur gi team ahum yaugani hari team sing asigi manungda khara nangasimag Jiribam gi damak khongsa laga makhogi overall command amasung control na Jiribam gi CDO o sina oigani haiduna fongdokli